101 mana hendo khara ai dilli na su yu pa le ba nu pa thabak to ba thi ba mai na hai ba in ba nu pa da lai ga nu ko yu pandri ba ni bisa Saya ngasih dia koi weather ji amuk sagat pa hawar ka doren ngarang nahan nong chugi bagi ngarang bakti nong chudra ju weather khar nungai rame ado ngasih dedi sagat pa hogdore koi gi hangam sa khara hori ji ngasih masih thabak torge si silana sagem pom ni na ngai bene bako ado sagem pom ba ngai ngai da kano to gi doro hangam ji hanu gi doro ba ani da tisure oi kano do kari ba chagem pom da hapa man nang thi phang da ba do pakhon ji hojing matam na ta ber khang sung thok thok da ba du ge hangam ji ngasi phuktat laga kano ga thonga cha dore nga ga pajabre ngo khoi hangam ji sida masa khara thaba ji hek te kung bai ja ta kano ni population jam hengat khre masi thaja da ba mong da masih thaja da bamong da population jam hengal khre masih akai bala ni umrok si ho ho de umok si son gi di thaja da na phanam ho sa ba ji da ngam da chane adun du ne ba ni yam ho gudra khali je yam ba je dun gi ni hen ne do ho da ba wan adu ne ina mapan sar ga ka no kang ni mapan sar bo kang ye je si ka no ji tu awa phadigom je ngo si dei da kang ni je mapan bok sa ho ra ne ba phajana ho ra ga du su dum kang ni je ni upai leite si hai di ma mapan sare kai na chaure siraroi kai leite mapan bok sa labane du siri je ai di hai ngoi ja ji dilli da ga khoi na manipur da ga lai ga dilli da lai kam ni ga si ta tha roi mafam je angang ga lai pa ba ya do man de koi hangam je o masakti phajau ne yam si ji oi roi ga khalam ba do ga si hangam je handak pi ngai du de yam phibam sokna hor ko da handak ti hangam je yadre phibam su e khalam ne du ga last yam phajara koi won nung kala ko si ju oi man nahan minit manga tara dang nong khara khikpi ram baduna ba poche mamin mai loi pang dung tawi haidi ha yare akoi ina ising chai jabu jiga nong jiga manade masa gi nature jiga dum khara di dum khena blai poni da khara dam ti yam khena blai poni adu dagi ama cherang du ju phajara khini butu si yeng bade yamna phajadaba mandra se sumai tor mine si gi sumai managa se ngangli asandakte hangam de soire kain khalle aduga last yam phajare mayang ton ji se loina sang maton kakthar khibda gi ni si khara phajare si ki masi simana maton ka ogdro bo sila si ja sa shebum sa sadri ko si gi hangam ji si puktal liba jaga je si dei de kengoi oin thajin biradam akoi tu si de kengoi le ri je si mapom je kengoi je si de oina thadok pirani biju mana je loi kangjel hu de nungsa da ane nung du da khikjang o je ma je kari hai tare hanubi mapok horaga wakhan nungai kana nokphet tok jaw da dugi mong ne tori je endem hadi loina kangjel ru matung de ju nong kitang lakpagi ma ju khara momonam no I nungsida ki ju phagala ka dore hoje nungsa je thokle nungsa thom me makha chatlage amuk hangam ka kai manba mu lage akhoi sijne hoje hangam keglak pado hoje kanna manbiri mem sahib na dina na ibu karam bathar pratham ya bai kaino daju daju dina mon daju hai se kanada kawi myam khangna bra kanada kawi ni daju paishani bamna akhoi je nepali ne khan ju leidana ada mana ti yam nungsina kawrai ne ba ai ni khangdam ne no ne silana kaino ngi nepali de kau ni nepali mijing da haidi mingdo akai ba phajada badi na te bako moi wakan de akhoi sakse or di nepali ne khan mi ju leidana adegi
ꯁꯤꯂꯥꯗꯤ ꯈꯪꯗꯕ ꯑꯩꯅ ꯑꯗꯨ ꯍꯥꯏꯕꯗꯨꯗꯤ ꯃꯤꯁꯦ ꯄꯩꯁꯥꯒꯨꯝꯕ ꯅꯤꯔꯛꯄꯁꯦ ꯆꯦꯟꯊꯔꯒ ꯅꯤꯔꯛꯑꯦꯀꯣ ꯗꯥꯁꯨ ꯀꯔꯤꯝ ꯈꯪꯅꯕ ꯃꯤ ꯅꯠꯇꯦꯕ ꯏꯌꯥꯝꯕ ꯏꯅꯥꯎꯄꯥ ꯄꯩꯁꯥ ꯅꯤꯕꯗ ꯈꯔ ꯀꯦꯡꯅ ꯅꯤꯔꯗꯤ ꯈꯨꯄꯥ ꯑꯣꯏꯅ ꯊꯥꯔꯝꯃꯣꯏꯗꯣ ꯑꯩꯅ ꯇꯔꯕꯨꯖ ꯆꯥꯕ ꯁꯤꯂꯥꯅ ꯍꯪꯒꯥꯝ ꯃꯟꯕ ꯍꯥꯏꯌꯣꯌꯦ ꯃꯥꯅ ꯑꯗꯨꯒꯤ ꯊꯑꯣꯏꯅ ꯇꯔꯕꯨꯖꯁꯤ ꯄꯨꯊꯣꯛꯂꯛꯏ ꯃꯥꯅ ꯄꯨꯊꯣꯛꯂꯛꯏ ꯃꯥ ꯁꯤ ꯍꯥꯏ ꯌꯥꯅꯕ ꯇꯔꯕꯨꯖꯁꯦ ꯑꯉꯥꯡꯗ ꯊꯥꯔꯛꯄ ꯄꯨꯊꯣꯛꯍꯜꯂꯦ ꯑꯗꯨꯒ ꯍꯥꯏꯌꯣꯌꯦ ꯑꯩ ꯍꯧꯖꯤꯛ ꯍꯥꯏꯔꯒꯦ ꯑꯩꯅ ꯇꯔꯕꯨꯖ ꯆꯥꯕ ꯁꯤꯂꯥꯅ ꯍꯪꯒꯥꯝ ꯃꯟꯕ ꯑꯩꯅ ꯍꯥꯏꯕ ꯌꯥꯝ ꯏꯜꯂꯤꯅ ꯅꯪꯗꯤ ꯑꯩ ꯅꯍꯥꯟ ꯍꯥꯏꯗꯨꯗꯤ ꯅꯪ ꯈꯨꯗꯣꯝꯕꯤꯗ ꯅꯠꯇꯦ ꯈꯨꯅꯥꯎꯕꯤꯗ ꯎꯪꯉꯦꯅ ꯑꯩ ꯉꯁꯥꯏ ꯎꯪꯕꯗ ꯁꯝꯒꯁꯤ ꯄꯨꯡꯐꯥ ꯐꯥꯔꯦ ꯍꯧꯖꯤꯛ ꯎꯠꯂꯛꯀꯦ ꯌꯦꯡꯉꯣ ꯁꯝꯁꯦ ꯑꯁꯦꯡꯕꯩ ꯐꯥꯔꯝꯒꯅꯤ ꯌꯦꯡꯉꯣ ꯐꯥꯗ꯭ꯔꯦ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯍꯦꯛꯇ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯁꯤ ꯃꯊꯛꯇ ꯎꯪꯉꯤꯕ ꯐꯦꯟꯁꯦ ꯁꯤꯗꯤ ꯇꯞꯄꯕꯅꯦꯕ ꯑꯩꯅ ꯎꯪꯕꯁꯦ ꯑꯁꯤꯗꯒꯤ ꯊꯤ ꯍꯦꯟꯈ꯭ꯔꯖꯥꯠꯅꯤ ꯌꯥꯡꯕꯅꯤ ꯑꯩꯈꯣꯏꯒꯤ ꯍꯦꯂꯤꯀꯣꯞꯇꯔ ꯄꯥꯏꯕꯒꯤ ꯄꯪꯈꯥꯗꯣ ꯑꯗꯨꯒꯤ ꯆꯥꯡꯗꯅꯤ ꯌꯥꯡꯉꯤꯁꯦ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯏꯟꯕ ꯅꯨꯄꯥꯗ ꯂꯩꯒꯅꯨꯀꯣ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯕ ꯅꯨꯄꯤꯁꯥ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯏꯟꯕ ꯅꯨꯄꯥꯗ ꯂꯩꯒꯅꯨ ꯌꯥꯝ ꯋꯥꯕꯅꯤ ꯂꯩꯃꯤꯟꯅꯕ ꯅꯠꯇꯦ ꯍꯥꯏꯕ ꯁꯨꯡꯏꯟ ꯏꯟꯗꯕ ꯀꯥꯡꯕꯨ ꯈꯜꯂꯒ ꯂꯩꯌꯣ ꯍꯥꯏꯔꯕ ꯌꯥꯝ ꯋꯥꯕꯅꯤ ꯁꯤ ꯁꯤꯂꯥꯅ ꯍꯥꯏꯕ ꯏꯟꯗꯕ ꯅꯨꯄꯥ ꯑꯣꯏꯅ ꯊꯤꯔꯣꯏꯌꯦ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕꯅꯦ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯏꯟꯕ ꯅꯨꯄꯥꯗ ꯂꯩꯒꯅꯨ ꯍꯥꯏꯕ ꯑꯁ꯭ꯋꯥꯏꯗ ꯂꯩꯔꯁꯨ ꯑꯅꯝꯕ ꯌꯥꯎꯔꯛꯀꯦ ꯑꯁ꯭ꯋꯥꯏꯗ ꯂꯩꯔꯣ ꯑꯁ꯭ꯋꯥꯏꯗ ꯂꯦꯞꯄꯣ ꯎꯗ꯭ꯔꯦꯕ ꯁꯤꯗꯩꯗ ꯃꯥꯁꯤꯅ ꯑꯩꯉꯣꯟꯗ ꯀ꯭ꯔꯤꯛ ꯇꯛꯁꯜꯂꯒꯀꯣ ꯁꯤ ꯅꯝꯕ ꯌꯥꯎꯅꯕꯅ ꯁꯥꯎꯔꯦ ꯍꯥꯏꯔꯨꯕꯒꯤ ꯁꯥꯎꯕꯗꯗꯤ ꯅꯝꯕꯔ ꯋꯥꯟꯅꯦ ꯁꯤ ꯄꯩꯕꯒ ꯈꯣꯠꯄꯒ ꯑꯗꯨ ꯃꯃꯥꯗꯤ ꯌꯥꯝ ꯁꯥꯎꯒꯟꯗꯦ ꯄꯩꯒꯟꯗꯦ ꯁꯤꯁꯦ ꯁꯛ ꯑꯩꯒꯤ ꯃꯥꯟꯕ ꯀꯦꯔꯦꯛꯇꯔꯗꯤ ꯄꯨꯔꯥ ꯃꯄꯥ ꯃꯃꯥꯗꯤ ꯁꯥꯎꯁꯨ ꯁꯥꯎꯒꯟꯗꯦ ꯃꯥꯗꯤ ꯇꯥꯏꯁꯤꯟꯅꯕ ꯌꯥꯝ ꯀꯟꯕꯁꯤꯃꯗꯤ 101 ꯃꯥꯅ ꯍꯦꯟꯗꯣꯛꯈ꯭ꯔꯦ ꯃꯤꯉꯣꯟꯗ ꯇꯥꯏꯁꯤꯟꯅꯕ ꯀꯟꯕꯁꯦ ꯁꯤꯁꯤ ꯑꯣꯏꯔꯦ ꯁꯥꯎꯅꯤꯡꯗꯕ ꯅꯨꯃꯤꯠꯇꯗꯤ ꯐꯩ ꯁꯥꯎꯅꯤꯡꯕ ꯅꯨꯃꯤꯠꯇꯗꯤ ꯕ꯭ꯔꯥꯟꯁꯦ ꯕ꯭ꯔꯣꯛ ꯕ꯭ꯔꯣꯛ ꯆꯥꯛꯑꯦꯕ ꯕ꯭ꯔꯥꯟ ꯈꯛꯇꯔ ꯆꯥꯏꯁꯦ ꯁꯛꯇꯤ ꯀꯥꯄꯨꯔꯗꯤ ꯌꯥꯎꯗꯦ ꯖꯨꯂꯥꯏꯒꯤ ꯋꯥꯔꯤ ꯄꯜꯂꯛꯀꯅꯣ ꯗꯨꯀꯥꯟ ꯑꯃ ꯖꯨꯂꯥꯏꯗꯒꯤ ꯏꯪꯒꯅꯤ ꯁꯦꯞꯇꯦꯝꯕꯔ ꯌꯧꯔꯕꯣ ꯁꯨꯡꯐꯠ ꯐꯠꯇꯕꯗꯣ ꯅꯠꯇꯦꯗ ꯗꯦꯜꯂꯤꯗ ꯅꯠꯇꯦ ꯑꯇꯩꯒꯤ ꯑꯣꯏꯔꯝꯗ꯭ꯔꯦꯕ ꯀꯀꯥꯏꯅ ꯀꯨꯂꯔ ꯑꯃ ꯂꯩꯁꯦ ꯍꯥꯏꯕ ꯖꯨꯂꯥꯏꯗ ꯌꯧꯔꯛꯇꯧꯔꯕꯅꯤꯅ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ ꯑꯗꯨꯗꯨꯒ ꯁꯨꯡꯐꯠ ꯐꯠꯇꯕꯗꯣ ꯍꯥꯏꯗꯤ ꯑꯩꯒꯤꯗꯤ ꯑꯍꯥꯟꯕ ꯊꯦꯡꯅꯕꯅꯤꯅ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝ ꯐꯤꯕꯝ ꯁꯣꯛꯑꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯁꯨꯡꯇꯨꯝ ꯇꯨꯝꯗꯦ ꯀꯥꯡꯂꯝ ꯆꯦꯜꯂꯒ ꯕꯥꯠꯔꯨꯝꯗꯗꯅꯦ ꯑꯩꯅ ꯂꯩꯕꯗꯣ ꯑꯍꯥꯟꯕ ꯀꯥꯂꯦꯟꯗꯗꯤ ꯗꯦꯜꯂꯤꯗ ꯃꯥꯅ ꯑꯍꯥꯟꯕ ꯂꯥꯛꯄꯩꯅꯦ ꯁꯥꯃꯟꯕꯒꯤ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯁꯨꯝ ꯀꯩꯅꯣ ꯂꯩꯔꯛꯄꯅꯤꯅ ꯑꯩꯈꯣꯏꯗꯤ ꯀꯔꯤꯝ खꯟꯗꯦꯕꯀꯣ ꯃꯦ ꯖꯨꯟꯁꯤꯗ खरा साबाय वाने अतई मतमददी नोंग चुबा मतमदगाती सारजु कयम खन्देबा माना युमदगी अहांब लाकपनिना दिल्लीगी असाबदो खांग ngamdabdo मारुजे दum थमगा इरुजु प्लान रंगनी अदुगा इरुलुबजे वासलक्तने खोंगोइन जोरला खांgamne अदुने जुलाई पलकबजे त नोकनिंग हाबे अदे मा जे कनो तबदो हंदा अमु साबदो अखोगी कूलर का कई थारबक्ता कनो तबदो अदुम याम थामलजु चरना बेदे मपान खितंग थोक यादबि साबि तबदुदने माना अमु सारखिद्रा हाबदा आइना जुलाई यौरानी साररोय हायरबिन मानोइदो जुलाई पन्याद्रे अस थागेरे मया मेंगो मा हंगाम मनबो हौजुबो लोइद्रि आइदि आइ चाबम थोक तरबु जाव लोइरमनि मसा मसा की ड्यूटी जे सेक यादेबो थबक से आइदि चाबम थोक तरबु से आइदि चारबने बसे अरे सबको करी को हजल दिन जगह तो किनी ये न मन बिबे वाली दा सब गया रिजाक जा गया जरते दिन याव को सही सब दि क्या खंदे अस आई सम याव यादे आई दिन या इसादा हौबो पोट ओरजुको समजे याम हौबोय कमाय तैनो खंदे एंगो सिलाना हाइबा माना सिला माना तरपदे यावबा असोयबजे माइबा आई लौरिने माजे पोकुदगे आइना सेनरबदु आई कैरेक्टर लौई पोसे थंबद ना तै जादबजु नंग लौददि कना लौदे आई लौदो अते मसदी को याम मोट नलदि को सोरन बबुतले फना वानसुने मचाना पोत चखायबजि मा कनो तबजु माना तरपा असोयबजु आई कैरेक्टर लौइने अंगांगिना लौबुदुबुदि परे आई कैरेक्टर लौवे हाइबि हाय अदो मा सिलाना सोयबजु आई कैरेक्टर लौरइने मा अदो माजे हे पोकुदे आइना सेनर पुराबा अते नंग बोइना पोरा को चचला पुराबा नमोदे लेमिनाराने नमोदे खर चुछलेदना अदुनि हाइस अदु खतरो
ꯑꯗꯨ ꯈꯛꯇꯅꯤ ꯌꯥꯝ ꯂꯧꯅꯤꯡꯗꯦ ꯅꯉꯣꯟꯗꯩ ꯂꯧꯕ ꯌꯥꯕ ꯑꯝꯇ ꯌꯥꯎꯗꯦ ꯑꯩꯅ ꯂꯧꯅꯤꯡꯕꯗꯤ ꯅꯪ ꯇꯣꯂꯣꯞꯇꯣ ꯂꯧꯅꯤꯡꯉꯦ ꯇꯣꯂꯣꯞ ꯆꯪꯕꯁꯨ ꯈꯪꯗꯦ ꯊꯕꯛ ꯇꯧꯔꯀꯥꯟꯗꯗꯤ ꯄꯤꯅꯤꯗ ꯑꯩ ꯍꯥꯏꯕꯤꯔꯔꯣꯏ ꯍꯥꯏꯔꯨꯅꯨ ꯍꯥꯏꯗꯧ ꯑꯗꯣ ꯑꯩ ꯊꯕꯛ ꯍꯦꯛ ꯇꯧꯕꯒ ꯇꯣꯂꯣꯞꯅ ꯀꯣꯟ ꯄꯤꯅꯤꯗ ꯍꯧꯖꯤꯛ ꯑꯩ ꯊꯕꯛ ꯀꯟꯅ ꯍꯧꯖꯤꯛ ꯋꯥꯅꯣꯝꯃꯤ ꯊꯕꯛ ꯋꯥꯅꯣꯝꯃꯤ ꯉꯥꯛꯇꯅ ꯍꯦꯛ ꯑꯩ ꯐꯪ ꯊꯕꯛ ꯇꯧꯔꯦꯅ ꯈꯔ ꯂꯥꯛꯄꯅꯦ ꯑꯗꯣ ꯊꯕꯛ ꯇꯧꯔꯝꯗ꯭ꯔꯦꯕ ꯊꯕꯛ ꯍꯦꯛ ꯐꯪꯕꯒ ꯀꯣ ꯇꯣꯂꯣꯞꯅꯕꯅ ꯑꯍꯥꯟꯕ ꯇꯣꯂꯣꯞ ꯁꯤꯟꯅꯗꯣꯔꯤꯕꯅꯤ ꯑꯩꯗꯤ ꯂꯤꯅꯁꯨ ꯌꯨꯝ ꯄꯥꯜꯂꯛꯑꯦꯕ ꯅꯨꯄꯥ ꯊꯕꯛ ꯇꯧꯕ ꯊꯤꯕꯗ ꯃꯥꯅ ꯊꯕꯛ ꯇꯧꯔꯝꯗ꯭ꯔꯦ ꯂꯣꯟꯅ ꯍꯥꯏꯖꯤꯟꯕ ꯑꯣꯏ ꯂꯩꯔꯝꯃꯦ ꯃꯥꯅ ꯃꯌꯨꯝ ꯄꯥꯜꯂꯛꯄꯗ ꯃꯥ ꯆꯍꯤ 53 ꯈꯛꯇ ꯉꯥꯏꯔꯤꯕꯅꯤ ꯌꯦꯡꯉꯣ ꯈꯨꯃꯨꯁꯦ ꯌꯦꯡꯉꯣ ꯑꯁ ꯈꯨꯃꯨ ꯈꯨꯇꯣꯛ ꯌꯦꯡꯉꯣ ꯈꯨꯃꯨꯁꯦ ꯑꯝꯇ ꯄꯨꯊꯣꯛꯀꯦ ꯈꯨꯃꯨꯁꯦ ꯐꯖꯅ ꯁꯥꯡꯉꯕꯅꯤ ꯌꯦꯡꯉꯣ ꯀꯔꯝꯕꯅꯣ ꯁꯅꯥ ꯂꯧꯈꯠꯄ ꯌꯥꯏ ꯌꯥꯗꯦ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕꯗꯨꯃ ꯍꯣꯔꯦꯟ ꯍꯥꯏꯖꯔꯛꯑꯒꯦ ꯑꯗꯨꯗꯤ ꯆꯥꯔ ꯈꯪꯉꯅꯤ ꯂꯧꯈꯠꯄꯗꯤ ꯑꯗꯨꯝ ꯌꯥꯅꯤ ꯀꯩꯅꯣ ꯑꯁꯨꯛ ꯈꯔ ꯌꯥꯝꯅ ꯊꯣꯡꯉꯤꯕ ꯑꯩꯅ ꯍꯥꯎꯅ ꯊꯣꯡꯉꯗꯤ ꯑꯗꯨꯝ ꯍꯥꯎꯔꯅꯤ ꯑꯩꯅ ꯆꯥꯅꯤꯡꯗꯕ ꯍꯤꯟꯖꯥꯡ ꯑꯣꯏꯗꯤ ꯑꯗꯨ ꯆꯥꯔꯒ ꯈꯪꯅꯤꯗꯅ ꯇꯧꯔꯝꯗꯤ ꯀꯩꯒꯤꯅꯣ ꯅꯪ ꯍꯦꯛꯇ ꯚꯤꯗꯤꯑꯣ ꯀꯥꯞꯄꯒ ꯍꯦꯛꯇ ꯑꯣꯟ ꯇꯧꯗꯣꯏꯗꯨꯕꯣ ꯀꯥꯎꯔꯤꯅꯤꯅꯦ ꯍꯦꯛꯇ ꯌꯥꯝ ꯐꯖꯅ ꯅꯝꯃꯨꯔꯒ ꯚꯤꯗꯤꯑꯣ ꯑꯣꯟ ꯇꯧꯔꯝꯗꯦꯅ ꯇꯧꯔꯤꯁꯦ ꯁꯦ ꯑꯩꯈꯣꯏ ꯁꯤ ꯑꯂꯨ ꯈꯔ ꯍꯥꯞꯄꯤꯁꯦ ꯑꯂꯨꯁꯤꯅ ꯃꯥꯒꯤ ꯁꯔꯨꯛ ꯑꯣꯏꯗꯣꯏꯅꯦꯌꯦ ꯑꯗꯨꯒ ꯑꯩꯅ ꯁꯤꯒꯤ ꯉꯥꯁꯤꯒ ꯍꯪꯒꯥꯝ ꯈꯔꯒ ꯑꯩꯅ ꯆꯥꯒꯦ ꯍꯥꯏꯕ ꯑꯗꯒꯤ ꯃꯥꯗꯤ ꯉꯥ ꯆꯥꯅꯤꯡꯗꯦ ꯉꯥ ꯆꯥꯕ ꯍꯩꯅꯗꯦ ꯂꯦꯡꯉꯦꯌꯦ ꯃꯥꯗꯤ ꯑꯗꯨꯗꯨꯅ ꯑꯂꯨꯒ ꯑꯣꯏꯅ ꯆꯥꯖꯒꯦ ꯑꯩꯅ ꯐꯔꯦ ꯅꯨꯡꯕꯨꯗꯤ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯗꯨꯁꯨ ꯃꯥ ꯂꯦꯡꯉꯦ ꯍꯥꯏꯕꯅꯤꯅ ꯀꯔꯤ ꯎꯄꯥꯏ ꯂꯩꯗꯣ ꯂꯦꯡꯉꯦ ꯀꯥꯏ ꯑꯁꯤꯅ ꯃꯥꯅ ꯍꯦꯟꯖꯟꯕ ꯋꯥꯍꯩ ꯍꯨꯃꯥꯡ ꯃꯌꯥꯝꯁꯦ ꯀꯤꯆꯟꯁꯦ ꯁꯨꯡꯆꯥ ꯆꯪꯅꯤꯡꯗꯦ ꯍꯥꯏꯕ ꯑꯩ ꯀꯨꯆꯨ ꯂꯣꯛꯑꯦ ꯍꯧꯖꯤꯛ ꯑꯩ ꯀꯨꯆꯨꯒ ꯑꯝꯇ ꯂꯣꯛꯅꯤꯡꯗ꯭ꯔꯦ ꯃꯨꯔ ꯑꯗꯨꯝ ꯂꯩꯖꯔꯗꯝꯅꯤ ꯃꯨꯕ ꯉꯧꯕꯒꯤ ꯋꯥ ꯅꯠꯇꯦ ꯀꯨꯆꯨ ꯂꯣꯛꯄꯗꯤ ꯑꯩꯈꯣꯏꯒꯤ ꯀꯨꯆꯨ ꯃꯌꯦꯛ ꯁꯦꯡꯗꯣꯛꯄ ꯑꯃꯣꯠꯄ ꯂꯩꯇꯕꯗꯤ ꯋꯥꯅꯤꯗ ꯃꯌꯥꯝꯅ ꯀꯨꯆꯨ ꯂꯣꯛꯑꯦ ꯍꯥꯏꯅꯩꯁꯦ ꯉꯧꯕꯗꯨꯅꯦꯕ ꯁꯨꯝ ꯃꯌꯥꯝꯅ ꯌꯨꯝꯂꯣꯝꯗ ꯈꯟꯅꯔꯤꯁꯤꯕꯣꯕ ꯑꯗꯨ ꯑꯣꯏꯔꯝꯗ꯭ꯔꯦ ꯑꯁꯦꯡꯕ ꯄꯥꯎꯈꯨꯝ ꯐꯪꯉꯦ ꯉꯁꯤ ꯃꯨꯔꯒꯁꯨ ꯀꯨꯆꯨ ꯃꯌꯦꯛ ꯁꯦꯡꯅ ꯋꯥꯎꯕ ꯌꯥꯎꯗꯕꯗꯣ ꯉꯧꯔꯒꯁꯨ ꯐꯨꯋꯥꯎꯅꯕ ꯑꯃ ꯌꯥꯎꯔꯗꯤ ꯀꯨꯆꯨ ꯐꯖꯗꯦꯗꯅꯀꯣ ꯍꯨꯃꯥꯡꯗ ꯆꯠꯊꯣꯛꯈ꯭ꯔꯗꯤ ꯀꯨꯆꯨꯗꯣ ꯃꯌꯦꯛ ꯁꯦꯡꯉꯦꯕ ꯉꯧꯕ ꯉꯧꯒꯦꯔꯥ ꯃꯨꯒꯦꯔꯥ ꯑꯩꯈꯣꯏ ꯀꯀꯥꯁꯦ ꯑꯃꯨꯕ ꯃꯤ ꯌꯥꯝ ꯊꯥꯒꯠꯂꯦ ꯃꯥ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯩꯗꯤ ꯑꯃꯨꯕ ꯃꯤꯁꯦ ꯑꯩꯗꯤ ꯄꯥꯝꯗꯦ ꯑꯩ ꯏꯁꯥꯁꯨ ꯃꯨꯏꯀꯣ ꯗ꯭ꯔꯦꯁ ꯁꯦꯠꯄꯗ ꯐꯖꯗꯦ ꯍꯥꯏꯕ ꯑꯃꯨꯕꯁꯦ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯗꯦ ꯑꯩꯈꯣꯏꯗꯤ ꯑꯉꯧꯕꯅ ꯐꯖꯕꯁꯨ ꯂꯩ ꯑꯃꯨꯕꯗ ꯔꯥꯁꯤ ꯂꯩꯕ ꯐꯖꯕꯁꯨ ꯂꯩ ꯑꯉꯧꯕ ꯈꯛ ꯐꯖꯩ ꯍꯥꯏꯕꯁꯤꯁꯨ ꯌꯥꯗꯦ ꯑꯗꯣ ꯑꯩ ꯏꯁꯥꯁꯦ ꯃꯨꯁꯨꯛ ꯃꯨꯔꯦ ꯑꯩ ꯏꯁꯥꯁꯦ ꯉꯧꯗ꯭ꯔꯦ ꯀꯨꯆꯨ ꯀꯨꯂꯩ ꯍꯥꯏꯕ꯭ꯔꯥ ꯀꯨꯂꯩ ꯀꯨꯆꯨꯁꯨ ꯑꯣꯏꯗ꯭ꯔꯦ ꯁꯨꯝ ꯑꯩꯒꯤ ꯄꯥꯝꯖꯕ ꯍꯥꯏꯕꯅꯤꯀꯣ ꯑꯗꯨꯒꯤ ꯀꯩꯝꯇ ꯑꯗꯨ ꯑꯗꯥꯒꯤ ꯅꯠꯇꯦ ꯑꯩꯅ ꯁꯨꯝ ꯁꯣꯟꯗꯅꯀꯣ ꯑꯃ ꯌꯦꯟ ꯁꯤꯡꯖꯨꯅꯦꯅ ꯉꯔꯥꯡ ꯁꯦꯝꯕ ꯁꯤꯗꯩ ꯍꯦꯟꯗꯣꯛꯎ ꯌꯥꯗꯦ ꯂꯣꯟ ꯂꯥꯛꯑ ꯃꯥ ꯁꯤꯗꯩꯗ ꯂꯧꯔ ꯆꯥꯔꯒ ꯑꯁꯤꯗ ꯄꯥꯛꯊꯔ ꯆꯥꯔꯦ ꯃꯥꯅ ꯌꯥꯝ ꯄꯥꯝꯖꯕ ꯊꯣꯛꯎꯔꯦ ꯌꯦꯟ ꯁꯤꯡꯖꯨꯁꯦ ꯃꯊꯪꯗꯗꯤ ꯈꯔ ꯌꯥꯝꯅ ꯂꯩꯔꯒ ꯁꯨꯔ ꯊꯝꯕꯗꯤ ꯌꯥꯔꯣꯏ ꯃꯥꯅ ꯌꯥꯝ ꯄꯥꯝꯖꯈ꯭ꯔꯦ ꯃꯌꯥꯝꯁꯨ ꯍꯧꯖꯤꯛ ꯁꯧꯒꯠꯂꯛꯑꯦ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯦ ꯉꯁꯤꯒꯤ ꯏꯟꯖꯥꯡꯒꯤ ꯁꯤꯅ ꯍꯪꯒꯥꯝꯗ ꯉꯥ ꯑꯇꯥꯎꯕ ꯍꯥꯞꯄꯒ ꯊꯣꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯣꯝꯗꯅ ꯍꯪꯒꯥꯝꯒꯗꯤ ꯀꯔꯤꯒ ꯆꯥꯅꯩ ꯍꯪꯒꯥꯝ ꯃꯦꯠ ꯄꯜꯂꯛꯄ ꯃꯇꯝꯗ ꯃꯌꯥꯝꯅ ꯀꯔꯤ ꯍꯥꯏꯅꯒꯦ ꯍꯪꯒꯥꯝ ꯊꯣꯡꯉꯒ ꯀꯔꯤ ꯃꯦꯠꯄ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯗꯨꯅꯤ ꯉꯁꯤ ꯇꯧꯔꯤꯁꯦ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯅꯍꯥꯟ ꯌꯣꯡꯆꯥꯛꯇꯨ ꯁꯣꯏꯔꯒ ꯑꯀꯪꯕ ꯊꯥꯕꯤꯔꯛꯄꯅꯦ ꯑꯗꯨ ꯉꯁꯤꯗꯤ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯃꯒ ꯍꯪꯒꯥꯝ ꯊꯣꯡꯕ ꯑꯃꯒ ꯍꯥꯏꯅꯕꯅꯦ ꯑꯁ ꯍꯪꯒꯥꯝ ꯑꯃ ꯊꯣꯡꯉꯒ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯃ ꯆꯥꯕꯗꯤ ꯍꯥꯎꯋꯦꯅ ꯑꯗꯣ ꯋꯥꯍꯩꯗꯗꯤ ꯑꯗꯨ ꯌꯥꯝ ꯆꯥꯅꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯍꯥꯎꯕ꯭रा ꯍꯥꯎꯇꯕ꯭ꯔꯥ ꯍꯥꯏꯗꯨꯗꯤ ꯍꯣꯔꯦꯟ ꯆꯥꯔꯒ ꯃꯈꯥ తాꯕ ꯍꯥꯏꯖꯔꯒꯦ ꯊꯣꯏꯊꯣꯏꯒꯤ ꯉꯥꯗꯣ ꯃꯟꯅ ꯋꯥ ꯍꯪꯒꯦ ꯑꯁ ꯊꯣꯏꯊꯣꯏ ꯑꯥꯗ ꯕꯥꯏ ꯇꯧꯔꯤ ꯍꯥꯏ ꯇꯧꯔꯤꯁꯦ ꯕꯥꯏ ꯅꯠꯇꯦ ꯍꯥꯏ ꯇꯧꯔꯛꯄ ꯅꯪꯒ ꯂꯥꯏ ꯈꯣꯏꯔꯝꯕꯩ ꯃꯇꯥꯡꯗ ꯗ꯭ꯔꯦꯁ ꯑꯉꯥꯡꯕ ꯁꯦꯠꯄ ꯍꯥꯏꯔꯛꯄꯗꯣ ꯃꯌꯥꯝꯅ
ꯍꯥꯏꯗꯤ ꯆꯨꯝꯗꯤ ꯆꯨꯝꯃꯦꯕꯀꯣ ꯃꯤꯅꯁꯨ ꯅꯨꯡꯁꯤꯕꯒꯤꯅꯦꯕ ꯍꯥꯏꯗꯤ ꯇꯧꯕꯗ ꯇꯧꯅꯗꯕ ꯄꯣꯠꯇꯣ ꯑꯣꯏꯕꯩꯅꯦꯕ ꯑꯗꯣ ꯅꯪ ꯃꯔꯝꯗꯣ ꯍꯥꯏꯈ꯭ꯔꯣ ꯑꯗꯨ ꯁꯦꯠꯇꯕꯩꯗꯣ ꯑꯁꯦꯡꯕꯒꯤꯗꯤ ꯑꯗꯣ ꯑꯉꯥꯡꯕꯗꯤ ꯅꯠꯇꯦꯕ ꯄꯤꯡ ꯃꯆꯨꯅꯦꯕ ꯄꯤꯡ ꯃꯆꯨꯗ ꯄꯨꯡ ꯃꯥꯄꯟ ꯁꯥꯟꯇꯤ ꯃꯆꯨ ꯑꯗꯣ ꯀꯥꯏꯅ ꯄꯤꯡ ꯑꯣꯏꯔꯁꯨ ꯍꯥꯏꯅꯕꯗꯣ. ꯁꯦꯠꯅꯗꯦꯅꯦ ꯅꯠꯇꯦ ꯑꯗꯨꯒꯤꯅꯦ ꯍꯣꯏꯅꯦ ꯍꯥꯏꯗꯣ ꯍꯥꯏꯔꯛꯑꯦ ꯅꯠꯇꯦꯗ ꯎꯝ. ꯑꯩꯒꯤꯗꯨꯗꯤ ꯑꯗꯨꯅꯦ ꯍꯥꯏꯕꯅꯤꯗ ꯎꯝ. ꯑꯗꯨꯗ ꯑꯩꯅ ꯌꯨꯝꯁꯤꯗ ꯂꯥꯛꯄꯗꯁꯨ ꯀꯔꯤꯝ ꯄꯣꯔꯛꯇ꯭ꯔꯦꯕ ꯐꯤꯔꯣꯜꯒꯤ ꯁꯤꯁꯨ ꯍꯥꯟꯅ ꯁꯤꯝꯂꯥꯗ ꯁꯦꯠꯂꯝꯕꯒꯤꯅꯦꯕ ꯁꯤꯗ ꯑꯗꯨꯝ ꯍꯥꯟꯅꯒꯤ ꯄꯣꯠ ꯑꯗꯨꯝ ꯂꯩꯔꯝꯕ ꯌꯨꯝꯗꯒꯤ ꯄꯣꯔꯛꯄ ꯅꯠꯇꯦꯕ ꯄꯣꯔꯛꯄ ꯑꯗꯣ ꯅꯠꯇꯦꯕ. ꯍꯧꯖꯤꯛ ꯁꯤꯗꯩꯗ ꯐꯤꯔꯣꯟꯗꯣ ꯃꯥꯒꯤ ꯂꯩꯇꯕ ꯀꯩꯅꯣꯒꯤ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯗ꯭ꯔꯦꯁꯇꯨ ꯃꯥꯒꯤ ꯁꯤꯗ ꯂꯩꯇꯕ ꯌꯨꯝꯗ ꯍꯟꯗꯛ ꯌꯨꯝ ꯊꯣꯛꯄ ꯃꯇꯝꯗ ꯄꯣꯔꯛꯀꯦꯅ ꯍꯥꯏꯕꯅꯦꯕ ꯃꯥꯅ ꯍꯟꯗꯛꯇꯤ ꯌꯨꯝ ꯊꯣꯛꯄꯗ ꯑꯗꯨ ꯄꯣꯔꯛꯑꯒꯦ ꯑꯗꯣ ꯑꯩꯈꯣই ꯀꯩꯅꯣ ꯇꯧꯔꯨꯗ꯭ꯔꯤꯕ ꯀꯨꯏꯔꯦꯕ ꯑꯩꯈꯣꯏꯁꯨ ꯊꯣꯛꯇꯕꯗꯣ ꯑꯗꯣ ꯍꯟꯗꯛ ꯊꯣꯛꯄꯗ ꯄꯣꯔꯛꯑꯒ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯗ꯭ꯔꯦꯁꯇꯨ ꯇꯣꯡꯉꯥꯜꯂꯒꯦꯅ ꯃꯃꯥꯡꯗ ꯄꯣꯠ ꯆꯩ ꯄꯣꯔꯛꯄꯗꯣꯀꯣ ꯑꯗꯨꯒꯤ ꯀꯩꯅꯣꯗꯣ ꯍꯥꯏꯗꯤ ꯄꯣꯠꯁꯦ ꯁꯤ ꯄꯨꯒꯦ ꯑꯗꯥ ꯄꯨꯒꯦ ꯍꯥꯏꯔꯒꯁꯨ ꯆꯠꯂꯝꯗꯥꯏꯗ ꯍꯦꯛꯇ ꯀꯥꯎꯅꯕ ꯈꯣꯠꯅꯕ ꯌꯥꯎꯋꯤꯗꯅ ꯑꯗꯩ ꯑꯉꯥꯡ ꯅꯨꯕꯤꯁꯨ ꯌꯥꯎꯕꯅꯤ나 ꯑꯗꯨꯒꯤꯗꯨꯗ ꯐꯤꯔꯣꯟꯗꯣ ꯄꯣꯔꯛꯇ꯭ꯔꯕ ꯑꯗ ꯂꯥꯏ ꯊꯥꯕ ꯀꯩꯅꯣ ꯇꯧꯕ ꯂꯥꯏ ꯈꯣꯏꯔꯝꯕ ꯈꯣꯠꯄꯗꯗꯤ ꯐꯅꯦꯛ ꯅꯠꯇꯕ ꯑꯇꯣꯞꯄꯗꯗꯤ ꯅꯨꯄꯤꯅ ꯁꯦꯠꯄꯩꯁꯦ ꯁꯦꯠꯅꯗꯦꯗꯅꯀꯣ ꯅꯨꯡꯉꯥꯏꯇꯦꯗꯅ ꯑꯗꯨꯗ ꯑꯔꯩꯕ ꯑꯃ ꯃꯥꯅ ꯁꯨꯝ ꯀꯩꯅꯣ ꯇꯧꯕꯕꯨꯗꯤ ꯑꯇꯩ ꯑꯇꯩꯗ ꯁꯦꯠꯅꯕ ꯄꯣꯠꯁꯨ ꯑꯗꯨꯝ ꯄꯥꯝꯃꯦꯕ ꯇꯣꯉꯥꯟꯅ ꯑꯃ ꯊꯝꯅꯤꯡꯕ ꯂꯥꯏꯒꯤ ꯑꯣꯏꯅ ꯇꯣꯉꯥꯟꯅ ꯃꯥ ꯆꯦꯠꯄꯗꯣ ꯑꯗ ꯂꯩꯇꯕꯅꯤꯅ ꯑꯔꯩꯕꯗꯨꯅ ꯌꯥꯅ ꯌꯥꯅꯕ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯟꯗꯛ ꯊꯣꯛꯂꯛꯄꯗꯗꯤ ꯃꯥ ꯄꯣꯔꯛꯑꯒꯦꯅ ꯍꯥꯏꯕꯅꯦ ꯃꯥꯅ ꯑꯗꯣ ꯃꯥ ꯍꯥꯏꯕꯁꯦ ꯈꯔ ꯀꯩꯅꯣꯇꯪ ꯉꯪꯕꯗ ꯌꯥꯝ ꯁꯥꯡꯗꯣꯔꯕ ꯑꯗꯨꯗ ꯑꯩꯅ ꯃꯥꯅ ꯍꯥꯏꯅꯤꯡꯉꯤꯗꯣ ꯑꯩꯅ ꯑꯣꯏ ꯍꯥꯏꯕꯤꯔꯕ ꯑꯩ ꯄꯨꯡ ꯑꯃ ꯆꯪꯗꯣꯔꯦꯕ ꯃꯥꯒꯤ ꯑꯟꯁꯔꯗꯨ ꯄꯤꯅꯕ ꯍꯣꯠꯅꯕꯗ माजे अखोगी लाइक तमीद एसे इो है याम कानगदम सांग सांग कनो तब याम हायो तरह सम सांग तब माराय सिदानिंगबसिदी कइदा हाउरनी सिदा 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 बकना लेते माने अदुना दोन बेन जईदना लाइदु सिदा लौ लाइने न करिगिने खनगेबा अदो फरे अखोय हुजिक थुइथुइगी जो मरु मनब लोगिदोरे अखोय अमता चाथरखिगे कनो तबदो चाबदो मुचरगे ngasai kai hai nagi mana hangam ga alu gudang chani hai ni ma gi yau le me man soi dana akoi adu di mayam asidi prasad se lokhat pa ujurage ko kodarage ai sa kan jai ahora